अहनबदा मरु ओइबा पाव उख्रुल अमसुंग सेनापति की पोलिंग स्टेशन तरुकता मार्च निपालदा रिपोल पांथोकनबा ECI ना ऑर्डर थोक्रे बिष्णुपुर डिस्ट्रिक्ट निंगथम महई मरोंग कयागी मरक्तगी हंगामना अत्यनबा मतमदा ख्वाइदगी सेन फंगबा याबा महई मरोंग ओइरी हाइरी अमदी Directorate of Family Welfare Services Manipur Amadi State Health Society NHM Manipur Anina Sinduna launching and media sensitization of intensified mission Indradanus 4.0 program Pangchokri. Kurumzari Poni TV na pizza ba nungtil ki Manipuri pau miging tabiri basimbu Jennifer Sarmana taram nokjari hauzik pau sandok na pizzari. March की तांग मंगादा तारानिथोई सुबा मणिपुर असेंबली की अनिशुब तांग की मिखलदा हिंसा थोखिबा असेंबली कॉन्स्टिट्यूएंसी अनि के पोलिंग स्टेशन तरुकता रिपोल तौनबा ngasi इलेक्शन कमीशन ऑफ इंडिया ECI ऑर्डर अमा थोखरे रिपोल असे हयंग मार्च निपालदा पांगथोकनी उख्रुल अमसुंग सेनापति डिस्ट्रिक्ट मार्च मंगादा पांगथोखिबा मिखलदा हिंसा थोकपदगी डिस्ट्रिक्ट अनि असिगी सिट तरुकता रिपोल पांगथोकनबा ECI ऑर्डर थोखिबनी अनिशुब फेस पुनः असेंबली कॉन्स्टिट्यूएंसी कुनिथोई मिखल पांथोखिबनी हयेंग रिपोल पांथोकदबा पोलिंग स्टेशन तरुक अदुदी उख्रुल कॉन्स्टिट्यूएंसी की उख्रुल E2 चिंगाई कॉन्स्टिट्यूएंसी की कालहांग अमसुंग पे भी कारोंग की ngamzu यांग खुलेन अमसुंग तदु बिगी माउ मराफिनी हाइरी पनबा याबदी फेब्रुआरी कुनिपालदा पांथोखिबा अहानबा तांका की मिखल अदुदा पोलिंग स्टेशन तारानिथोई मार्च मंगादा रिपोल पांथोखी बिष्णुपुर डिस्ट्रिक्ट मखल कयागी रबी क्रॉप निंगथम महई मरोंग सिंह तोंगान तोंगान बा लौफम सिंह दा थानरी लौमी सिंह ना फोंगदोकपा मतुंग इन्ना हंगाम आलू हवाई ना चिंगबा कया थानरी महई मरोंग सिंह असिगी मनुंगदा हंगाम हुनबना अत्यनबा मतमदा ख्वाइदगी सेन फंगबा याबा महई मरोंग ओइरी हाइना थिनुंगैदा लैबा लाइस्रम सामो कौबा लौमी अमना फोंगदोरकली ngasi aikoigi paumina lofomda satuna yengluraba matungda thinunggaida laiba College of Agriculture gi project of mustard Central Agricultural University gi NEH component of AICRP RM scheme gi makhada low pari tarada cluster ama semduna yamna mai pakna thabak tawriba laisram samona makhata na haiki hangam thaba haibasi khwaidagi atenba matamda iwa wadana sen fangba yaba thabak oiri Maram aduna laumi singna pukning changna mioi khara manaraga thabak asi paikhatlabadi law lokraba matung tha ahum lairaga hangam thaduna lupa la kaya tanba yaba sinfam oiri haina sum hakna phongdokhi laumi ichin inaw singna pothok puthok pada pukning changsi chinjak tamipal tangdaba lamdam ama oihalasi haina sum hakna haiki lawgi singi batam se loi har matung da khoi lam arem myam leidi se ai khoi laumi singna phau lok har matung da अखोई पाखट याबसी अखोई रबी सीजन की ओइनदी हंगाम असिसु हंगाम थाबसिसु अखोई सेंथोक लेबा लौमी सिंगी सेंथोक लेबा अदिगे लौमी सिंगी हांगबा मतमदा अदि लमसु हांगबा अदिगी लौमी सिंगी फ्री मतम थबक सुनब मतम लेतबसिदा लो अखोई सिगी प्रोग्राम से पाखट लगदी लौमी दे सेंथोक लेबा अमदी लौमी सिंगी सेंथुंगी फिबमदा अखोई अथोइबा अखोई इनकम अमा लांगनबगी मसा अमसु ओइगनी हैना अखोई थाजै अदुगा मसी हंगाम हुनबायबसे यामना लुबा थबक नति यामना लाइबा अदु मतमसु याम चंगदबा क्रॉससु यामना चंगदबा अदु इनकम ने हेनबा पोथोक अमनी अदुगा फौगा जेंगनबददी इनकम से अखोई हंगाम थाबसिना लौमी की दमकतदी इनकम हेलेना लौजै मनदि लेबर चंगदे मतम याम चंगदे अदुगा कनोसी क्रॉससु याम Directorate of Family Welfare Services Manipur Amadi State Health Society NHM Manipur Anina Sinduna launching and media sensitization of intensified mission Indradanus 4.0 program ngasi Directorate of Family Welfare Services ki conference holda pangthokri pangthokiba thoram aduda Dr. N Syam Jai Singh State Mission Director NHM Manipur Dr. N Dihe Mao Additional Director of Family Welfare Dr. T. Manihar Singh, State Immunization Officer Amadi, Maru Oiba Official Kayana Saruk Yaki. Thoram Aduga Mari Lenana, Dr. N. Syam Jaina, Chief Guest Ki Warol Piraduna Haiki, Angang Singbu Pikling Laina Kaya Daging Aktok Naba Vaccination Kaya Kapak Ngam Kitre.
COVID na maram oiraga miron binupi sing amadi angang pokpadagi chahi ani fawbagi manungda immunization vaccine kapkadaba adu matam khara asi sangna lepluraba matungda makhatana hidak kapa hauragani haiki mahakna makhatana haiki ngasi tharaga April gi tang mari amadi May gi tang ani dagi hauduna chayol amamam hidak kapagi thabak satharakani kanagumba hidak kapagi matam hendokraba angang sing piriba matam asida Directorate of Family Welfare Services Manipur gi officer laktuna hidak kaptokpiyo hainasu mahakna fongdokhi Sige, function ऐसी ही president और यूरोपा एक colleague डॉक्टर MD है इंसास डायरेक्टर फैमिली अफेयर एक colleague डॉक्टर मनिया स्टेट इमिग्रेशन ऑफिसर मरुइना ऐना तंजास लौजरगा मरु मपान से कम्युनिटी इसलिए नाउ सिंगा इन रिक्वेस्ट कर रेगुलर से तो 2020 की मार्च तक कोविड पेंडेमिक से लाभ करेगी तो ऐसी की मतिक restrictionที่เลยนะที่พวกก็ต้องให้แบบนั้นดีนะจะให้อันนี้บอกคือว่า pregnant women สิ่งที่ตัว immunization ที่ตัวมันนี่ตัวกินแล้วนะเดี๋ยวก็อยู่ในอันนั้นโรยเลยตัว65ที่นั่นตัวนู้นดีเลยอะดูบุวัคซีนน่ะ preventable โรคก็ในน่าสิ่งที่ตัววัคซีนที่ดีเลยดีนะพวกก็มันมีนะทั้งหลายนะตาพิบูตุนะตัวไม่ใช่กับตัวไม่ยากเลย那会议列布了个呢，他当时列布不是会影响影响说啊的，妈妈把我们什么时候，跟人民个什么我个安情绪和啥的，那搞不是不的，可能个时间比例吧，会把我们的什么脑情况那样，他个。Ukraine da panduna leiba Manipur dagi satra ahom ngasi Imphal da thunglakri masigi matangda guardian singna center amadi Manipur lengakna angang sing tek ta kaidana Manipur da yorakna ba sinbiriba asigi damak nungai ba fongdokhi Ukraine da MBBS tamduna leiba satra amana makhoina mayok na rakhiba awaba sing paudamki nungai pa khaw Kasi sa alam nga ay de khoi kitang very kitang na de khoi difficult oi gi am difficult oi gi pai thulok bada mai to bada do ai pai ne government side ta khoi kino do bi gi digi ado jadi nuai zagi bado ado hoi yo kan da khoi kitang nuai ba mai to ma gi hon gi yam nuai zai to ha ma khau be yam difficult oi gi pai to oi best tam bani ame best khoi gi first course khoi tang mani semester ma first semester je lo thokon thoi hojik se but hojik si problem hoi na khoi first semester lo bana ngaudra adu mang di khoi aina isana khang badadi mi yam currently hoder lo ma hojik thona badadi lo ma thona mani hojik on the way di lo ma le mani aina khang badadi ado khoi pau khang no badadi khang wa ni ko ado aina pau khang no bali phang na ba mayam dadi moi thokna ba taw re ke lo ma haine la ko we mai ni kita lo mai the ado ga sinjo mai da ni Ukraine ni Georgia da medical tamja I mean again and I'm first year students and students in Georgia I Cookie Students Organization KSO Sadar Hills na nga si ayuk pung mga dagi hauduna hayeng ayuk pung mga fauba Kangpopi District ta pung kunmari ki total shutdown tawgani haina tawramba adu laingak na thajaba pirak padagi khongjang asi yaichokre tha asigi ahumda Manipur Police Commando Kangu amana KSO Sadar Hills ki General Secretary bu maram pidina furak I haiduna chanaba personnel singi mathakta action lawnaba amadi chingdagi commando lokthoknaba demand tawduna KSO na Kangpopi da total shutdown ki khongjang adu lauthoki bani ngarang nungthil KSO headquarters ki mihut singna DGP Manipur ga mahak ki office da makok thongba police officer sing yauna wari sanabada lakliba tang mapal fawbada KSO Sadar Hills ki demand adu yasinaba hotnagani haibagi thajaba pirakpadagi khongjang adu handokpani hairi karigumba lengak na hairiba matam asigi manungda demand asi thabak to onthokpa ngamdaba lai tarabadi March mapal gi ahing nongyai dagi issue asi loisindriba fawba khongjang sangsin gani haina KSO Sadar Hills na hairi
Tang mangada pangthokiba taranithoi suba Manipur Assembly gi anishiba tangka ki mikhalda Suknu A Sigi polling station amada masagi board thadanaba changluba nupi ama sikre haiduna maming kaktatlambadagi board thadaba fangkhitre haidi sikre haiduna board list ki maming kaklamba nupi adu kakching khunau lamhaba lekaidagi sarangthem bala chahi kuntra mari apokpa sanatomba kawi balana paumi singda mahaki mamingbu mahak masa khangdana amadi kanagi ayaba lauraga sire haiduna voter list tagi maming kaktatkibano haina hangki isa khangdana ming kaklamba haibasi voter amagi hakmat pani haiki chahi manga chupna ngairak laga bot thadaba fangdaba haibasi leibak asida leiba citizen amada constitution na piriba masana pamjaba mirepta bot thadabagi right mat pani hainasu mahakna makhatana phongdokhi None police station ki manung chanba Ten Konjang Higher Secondary School da hangba polling station da Mikhal gi duty taba BSF personnel ama ngarang ayuk masagi service nongmaina kapsen jaba oigani haiba thodok da laikhitre Paugi likun amagi matung ina ngarang ayuk pung taret lom tabada school adugi manung da nongmaina paduna laikhitraba BSF personnel adugi maming Ravindranath Sahu apokpa narsinga kawi Orisha Tarasing village dagini haidi Mahak soibadagi masagi service nongmaina kapsin jaduna siba oigani haina su chingnari asiba haksang adu Imphal da puraktuna Janims ki mokta thamkre hairi None police na thodok asigi matangda case ama register tawkre Mamang thagi tang kun mathoida New Lambuland dagi nupi amaga piklibi nupi macha amaga kidnap tawbagi thodok da janabani haiba nan Manipuri ama police na farga korta puthokre Kidnapper adugi maming Mefda Nilesh Bhai chahi kunmari apokpa dada bhai kawi Gujarat ke moti biraba dagini hari Mahak Sub Inspector Mem Tuna Luchingba Imphal East ki women team amana Mangalore Police Shock Station gi Marida Mangalore City gi Just Residency dagi fa baga loinana mahak na kidnap tawkiba nupi amasung nupi macha adu rescue tawba ngamkhibani Mefda Nilesh Bhai asi Mangalore ki court ki transit remand lauraba matung ngarang ayuk makhoi ahumak Imphal da purakhibani hairi Imphal yaurakpaga mahak Imphal East ki duty magistrate amagi mamangda puthoklaga numit taruk ni police custody da remand laukre hairi Paugi marak thatna atenba break amatang lominasi Kumbadom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pung kunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing latuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medlane app download tawduna booking tawi Break imatung taram noksari makhataba pau pizari Spear Corps ki headquarters IGAR East ki Tamenglong Battalion na ngarang Tamenglong district ki Kahulong village tagi yamlaba khutsu khulai sing fagat pangam kre haina PIB defense wings ki cherol amana phongdokli khulai paiba Kader Singh numidangda chathok sasin tawre amasung mikhalda ayat apan thokan laba yai haiba pauda yufam oiraga security force na tha asigi mari amasung manga gi lonaba ahingda operation ama chathaki Loinena March mangada thiba humbagi thabak sathabada yamlaba khuchukulai sing adu fagat pa ngambani fagat laba khuchukulai sing adudi tongan ba makholgi pistol tara humdoi magazine sing amasung kapa yariba maru tara mathoini khutlai sing adu Tamenglong police station da makhataba legal action gi damak sinya kre haidi Macha chanu kakching na chahi ani ka naraga pigadaba mana fangadaba mioi singi maming lauk thokle haina macha chanu kakching gi secretary nongmaithem Sunita Devi na thadorapa serol amana haidi aiba maibam na Bakishore Singh da Naurem Sana Devi ning sing khorirol mana aibi Yangkhom Indira Devi da macha chanu khorirol mana artist Naurem Ahanjao Singh da Chandrasakhi Livestream Lifetime Achievement Award amadi aibi lekhakta Devazani Kakching Lifetime Achievement Award piragani hairi mana sing asida sel oina lupali sing tara certificate amasung inafi amamam yauri hairiba mana sing asi March ki tang kun tareta pangthokadaba lup asigi kun subab mapok kumon thonumda lan thoklagani hairi
New Delhi ki Triveni Kala Sangam Auditorium da AKS kauba New Delhi da base tauba organization amana sinduna pangthokiba Laikhidraba Bhumi Putra Biju Patnaiki Chamagataruk Suba Mapokumon Thoramda Lamdam Asigi Progressive Artist Laboratory Infalgi and Tikenbu International Peace Award 2022 Gimana Piduna Ikai Kumnaba Utkre Haina Progressive Artist Laboratory Infalgi Secretary Y Rexilana Thadorapa Serol Amana Haidi International Peace Award 2022 Pirakiba Asi and Tiken Yauna Mioi Marie de Supirakibani Haidi Thoram Adu AKS na Sinduna Pangthokibani Haidi Award asida memento sal amasung flower pot piduna awardee singbu ikai kumnaba utki en tikenda International Peace Award 2022 gi mana pirakiba asi mahakna Manipuri culture amasung masiga mari lainaba art form singda kathokpa amaga loinana tawkiba thabak sing adubu singthara duna pirakibani haidi All Manipur Football Association Amphagi Mityang Makada KSA na sinduna pangthoka doriba Taramathoi Suba Inter-District Kanglai Park Football Trophy 2022 da saruk yaga doriba Imphal West District Football Association ki under 17 ki team siam na bagidamak district asigi makada laiba club amadi unit singda makhoi gi sanaroi manga dagi tadana tha asigi Nepal gi ayupung taret ka minute kunthra taba matamda full kits ka loinana pamyal ground pat soida tharakpa yagani haina Imphal West District Football Association na thadorapa zero aman haidi Sanaroi Singna Coach M Deven Singda report oba lakwa matamda S Group Certificate yarakadabani haidi Ngasi Imphal da fongba pauche singi headlines kara yengminasi Sangai Express Marsara damihud humpugi masakhang lagani Supreme Court chat lagani Jairang Wangkhemgi polling station mari report taunaba CEO da taksin kre JP gi workers singna ki handuna vote hada handabagi khongjing changsin kre pokna pham thabak pigani haiduna moithem tauraga kidnap tawkhiba mama macha rescue tawre kidnapper su fare senapati da condolence service pangthokre oinam union na charter of demand isinkre chandel da paktakna na proxy vote hadakhiba yaningde haiduna wakan mifam phamkre Kongna chatuna Ukraine lanthораkiba Bisanta Soram Imphal yaurakre Naharol gi thaudang Manipur da BJP na amuk hanna sakti paikhigani PM amasung Manipur gi CM na chingtam ani gi marakta leiriba khenaba sing angamba thakta honari Amit Saha Tengnopal Kendro gi polling station amagi EVM thugai khiba polling personnel sing da ki han khiba mioi taru police na fagat kre Mikhal the duty taba security personnel amasu laikhidre tarani thoi suba Manipur Legislative Assembly Mikhal violence sel hena yenba ngamba tanabagi Mikhal oikhi huyen lanpao BJP gi mirep amasung khulai paiba workers sing na budmari da rigging tawkre Megachandra EVM thugairamba NPF ki worker taruk fare police custody da remand tawkre khangabo ki polling station ama report tawbinaba BJP na wakat kre anau ba amana mihut sinnaba ningthau narsingagi mitam tokre Aroibada maru oiba pau amuk hana pizari Ukhrul amasung Senapati ki polling station tarukta March Nepal da repol pangthoknaba ECI na order thokre Bisnupur District ta Ningtham Mahimarong kayagi malaktagi hangam na atenba matamda khwaidagi sen phangba yaba Mahimarong oiri haidi Amadi Directorate of Family Welfare Services Manipur Amadi State Health Society NHM Manipur Anina Sinduna launching and media sensitization of intensified mission Indradhanush 4.0 program pangthokre Ngasigi oinadi Pony TV na pizaba nungthilgi Manipuri pau midyang tabiri basingbu amukana kramzari